मैं मुखरम जरे तो नमगर बस इम्पैक्ट न्यूज़ ने राज नोंगथोंगबम MANUNG हुना है रिबा 360 degree analysis of news and events ता मैं मुतराम लोकचरी ngasi ki MANUNG हुना की एडिशन asi special edition am khangni hegi yengbrsu मैं amna feel to biram ngani hai tare screen ta tholi be image u da khedang khena bam deler mani why ngasi ki edition se special oirno hai matamda chahi sigi 2023 की Femina Miss India 2023 की second runner up takhribi lamdam sigi chanura Strela Thounaojam Luwang Manipur ngarang lakre ngana hek lakhibaga magi second home oriba Impact TV ki studio da hujilang sindro lebre ladies and gentlemen boys and girls children of all ages please put it together for Strela Thounaojam. Strela, welcome to the show. Thank you so much, Taraj. Coming back after 2017 ki matungda lakpani. Yes, chahi taru ki mamangda Strela ga aiga same studio sida Femina ki only orientation hai mic kai on thong na ba hana is some form ngasi is on form hai adu hotane otherwise same studio ne have tare thabak ti on thong na de same job ai gi damta ko aduga Strela gi damta Impact News ki mic ga han makta sida have tare aduga Manipur pum gi mic ga so aduga maru Impact ki studio dlang biramni na ahan basida at the very outset many congratulations. Thank you so much, Taraj. Thank you so much, everyone. Yes, adubu April ke tang tara manga sida Manipur da grand finale pangthokre Femina Miss India 2023 ke ko adu matung da crowning ta ugre mayam Strela yam unani hai habitare ko at least on television screen do razu Strela ga wari sana badu mayam taning habitare adubu tai koi social media da karida national international media sing the interview people mayam da koi tawadi phangi adu koi ki imalon se da maite lon da Manipuri da wari sana badu mayam soi da taning ngone habitare adu ngasi di chance pang ngarang Strela se tholok pane Mumbai da gi hek tholok ko sida unabadi hore adu kamai tawbiri hujik se habitare crowning dena hujik phau se Mumbai da biru mali aduna hujik la matung sida how are you kamai tawri gi habitare se Daraj akhoi gi crowning se 15 da tawkhredana adugi hek nongan baga ai se dum tumba phauba phangkhideba numit se dum nongyai wain tare aduga dum packing tawbaga lotion baga adu hek loi baga morning pung mapan gi flight se moi so dum atopa nangdana ba hadi ato moi gi press conference line up leiba sing do han na tawna ba adu mamang da khoi kashu atopa pihande ba media bites kum se adu dun adu nangna ba haina ayuki pung mapan se nungdang gi nongyai da crown toraga ako imong manung ka phau da phasana thengnaraga au ai crown phangai yengum mama kaina ga adugi moment to kasu phangidre hai tare adadum hek crown phangbaga akoi singaktang after party mayam unaramaga hotel da lae aduga hotel da laaga aigi packing to holle packing to bag loi baga dum gor chingtho ga dum pugre so yeah so coming back after a week or so and finally Manipur da land toraga adagi imalon da sumaina hoi wari sanaba phangba se yam nungai jaye Daraj thank you so much for giving me this opportunity thank you so much for coming to the show show sid lak biba du hek lak paga sumaina wari sanaba du live to wari sana jahe bada thuna lak biba habta quick response ke dam ta lak biba dam ta khoi ma ke di su am kana tha su munuk cheri loina na ngasai hai ki ba adi crown se crowning ki moment se loir matung da yung gi miam Manipur miam kan thina khoi gi imanabi singa wari sana bo phangam dana adum Mumbai da sakre habta re ko aduna sigi crowning gi matam hai batare numit April 15 gi sida crowning gi moment tu da haidi kamaina adu gi timing to habtare kamai to gi khoina international media da budi khara budi tare ko adu da feel to gi moment haidi aina ai se crown tor kadra to roidra hai bagi chingna ba legi bra kama haidi top 7 bok to yaura bani na so na li phangani ha bagi legi bra da pressure home khoi isa yom da home stay da pangthok pagi additional pressure am jo lem do male sirei da ina win da hodu targadi koi lamdam sigi miyam gi damakta amasu khalam do male kamai to ki Daraj ahan bada haziki laukthok poi matang no han haijage akoina stage ki mamang da phammaga audience obida yam hauna tai ko Manish Paul naga announce bo yam phasan tai ba ado stage ta leiraga di she say something very new ta di ba sound on those speakers yam ma follow ba manang hai do kai hai no phasan ta di ba ado ai gi ming lauk thorak ba or Manipur lauk thorak ba se like kitang kama hai si ke kitang mam na tai manil loin na tai ba ado do na mana second runner up goes to Manipur harak pa kan do ai na kai ba
mai tu kai ba mai seng hong to hoi adu dugi haidi ai aseng bagi ai si khom thura jala adi hesitant kitang oi bado adu bu ai gi nakta lepi ba ai gi aditi ai friend ne maga nandini gupta moi bani na kan na khuje paisa laga moi na harau ba adu gi mawong du ubada ka ai sadam oh ngama male hain hairaga ai se kapare ba so that was the crowning moment adu ga pressure gi matang da daraj hire taraga di ai ngonda han ba hek Mumbai da land tau bakanda 45 days mamang da ko aduda Mumbai da land tau aduda ai ngonda isana isada pizza ba pressure se like kanam ta na pibaga changdam na ba sunya yaroi ba adubu ai kaino se grooming matam hore aduga grooming matam nung nini pause pau bada yamna isa se yam incomplete oizaba ai jibu am I good enough khangra adugi isa da question tau zaba self doubt tau zaba negative self talk tau zaba adudo hore e ba ka and the day but I still had a long way to go haidi ha tha am hena wa liba adu numinini humni to adu hora adu na di negativity do it was getting to my head ha badu aina khang ba hora eba adu da aina khale Miss India was a dream I gi na aina Miss India je thokche ge have the mak tai kapsu kapse gi khoiram je gi nungdang ga je tum de ge mit ta uraga ko adu maina tawjarak pane ba however Miss India na aigi punchi loi butinate hai bado aina realize tog jare e bako and it's not the end of my life Daraj I have so many things to look forward to aigi family lady moi harau handam yade moi proud handam yade adugi malaire and I also have my dreams aigi business study husik tori banina I as Manipur University am changning e adu kamai togani adu like I still had so many things to look forward to adu duna pressure do isadagi adu maina di log thokibra haina di khalle aduna ai ngamdaba yade adugi di kashu thoidokna laikide just I was just focused on ai gi pibam thokpa best performance pigi ba aduga moina Strela do sumaina Manipur to bai damakta crown pibiram bani haibagi mahutta Strela do am deserving oiza bani ko adu ma crown ngam hodre hain adu maina ningzing bi bedo adu na hena pamjai haina khallaga ai adu maina hona jaki adu ko gi home state ta grand finale bang to bhaitare adu gi yamna isada proud feel to bhaitare koi live contestant mayam sigi manung da yam ngai jaba koi state ta tawdini haibagi harau jaba bhaitare adum dilem do male lai of course adu ga loina na ai state ta pang thoga ai na mu kemta ngam hodra di have su lai gibrasini ai na so ngambang crown zigi oina makti leigi deba ka aduda aigi main concern was moidu laaga Manipur se what if they don't love Manipur moina Manipur se leiraga moin enjoy tawdredi kamain tawba adugi wakhan budi kitang leiki engonda aduna aigi marup even that engine hoidagi mateng am logjaki moi laaka and moi welcome tawnaba aina akoi Manipur gi oiba poche thawrang tawjei ba ka adudo kamaina execute tawgani haibagi matang da engonda responsibility do isana pizaba haigadra adu maina kitang di leigi however I crown singam draga mina nushira oi or akoi Manipur gi miyam na aido thina ngangbini haibagi adugi pressure di kashu lekhide kayino di the love and support that I'm getting right now from the people of Manipur gi miyam dagi phangiba nungshiba adudagi support sidi Daraj I know word na hairaga kamaina thankful oi haibase kamaina hairaga explain tawgada ban haibase I khangjade wahina phongdok pangam jade ha mayam na tawbirpa support mayam nungsibirpa na heli haibi waham done aduga ngasi dagi chahi taruki mamangda koi Strela ga Miss Manipur 2017 tarak matamda wari sarak matamda su Strela gi dream haigadra matamdu da ai Miss India se contest tawni habigi apamba dum phondok yap tare ngasi contest tawre maduda mai pakpa amadi phange but this is not the end sangsing adam am su lairi habigi wafam de singo yam lairi aduna sigi proud moments harta ngasi koi 2017 da impact news the impact tv da Strela unagre haidana nauna yengba haidi nauna sigi video yengba haidi nga sigi episode si yengba kangus yauduni habta yengbi sing dona Strela ga wari sanaga Raj Nongthombam je kaino mai maram dadi introduction am ta honde ga hakule introduction already 2017 dadi tawre tawga targasu alo mi ma am soidri yang ni moina imungi maram dadi kem hande mai maram dadi introduce to honde na kitang harak to male aduna yungi maram dadi kitang
नौनी यंगबा कोई इचिनाव सिंग दमक स्ट्रेला रा थमिरम matamduda daraj aido kitang angang oiribaga pakhatpaga soigiba adagi haibada chitha hoba yarusu ngasi loi phugalage laabane good so sida yenga tum haijarage aigi ming Strela Thounaojam aduga ai uripok bachaspati lekai dagi aigi imung yam chawe like huge family adu yam nungsinana amana ma support tonaraga yamna aina yam proud oizaba aigi asset hairagadi Strela nangi khwai proud oibise kaino hai ai Miss India phangbasini haiba ka shu yaroiba aigi family dum haigani aigi oinadi so akhoi baba Ratan Luwang aduga aidi am thankfully and God ki grace tagi ai mama ni sujai mama aibu pokpiba mama na Asalata aduga aigi mami na Banita aduga aigi siblings hai tare akhoi siblings yam yame akhoi nipan ni pulap punsilaga aduga akhoi punna akhoi kaka Nongthang adagi very thankful to you ngasi pawda ai bu amna support to birakpa hai tare kakagi support se baba gi support kaka gi support mama gi support chiche gi dada gi whole family moi gi support yaudana aina ngasi sumaina phammaga even Daraj ka wari sana phangjai se even 2017 da phangja khibada adu phawba phanglamoi moi gi support yaudana di so family role yam chawba role amal ni hai tare right okay aduna hojik kogi Femina Miss India gi journey zeta amula aziko aduna sigi koi Mumbai chatringa da natraga sigi qualify to dinga da kogi Manipur gi su mayama Guwahati da sigi koi audition to maliko aduna Guwahati gi audition to Mumbai bhok chatbagi sigi aduna traga Guwahati audition de horsu yar sigi entire journey se kamai to ki flashback da chalaga koi yeng be miam se dekhan kam hadi sigi journey se amna line hekta koi 2017 da Miss Manipur ta raga koi Miss India pageant da yaru bunati kamai to buno habu to kan tham ai gi Miss India gi journey se am sangre Daraj 2017 da Miss Manipur taraga chahi su supantana chahi sudriba dukanda ina Miss 11 hoy Miss India thok pai chahi su sudriba adu phawba da pame haina hekta audition yaushan ba hai tare ko but yaushan la haraga hekta just for the sake of yaubagi na tab ai ta sing na prepare to je effort hada je adu bu ai gi back drawback hai tare adu dum chahi na oi ki adu na ai reject tawre adu maina taraga ai chahi ani jarame adu matung da moina maybe akhoi aigi oinadi comment phangbase like Strela nangi sakto kaino oiman bagi akhoi gi notice oiman bagi moina pamda bani aduduna moidi kitang Indian haidi akhoi gi naton tumba mit lauba hai tare go adum bana hena pambani representative oigadaw bani na and I think that's understandable as well point amada yengagadi aduna nang khalak to mandi haibagi comments su tum lakhi ba aduna dara chai gi na di thamoi kai ba haigadra literal heartbreak haibase aduda gi phangi ba ai ngonda adu gi matungda ai se dum khara lepkhre aduga sigi audition gi ma pass lakadoine ma aina audition se yawaroi ai thamoi kai tokani Strela nang yawar adubu manung dadi you know aina mid vision bakanda sumaina stage to the lep ground go pam manifest tok job do isana adudi dum tawba adubu courage to putho aga ai yawaragi habagi courage to di puthok padi ngamjada ba adugi pain adugi thamoi khukai se tongan ba mani haidi pam jaraga mi gi mamang de ai pam de da haina lot pada adu maina tawraga im phana kuini leirame aduga akhoi sir heli lai thangbam na call tawre straight thina ngange mana kai damakta nangna yawroi doino Manipur dagi ora Manipur da tawni haraga nang adu maina ki ri kai gino adu maina nganga ai se kappe tatai kappe adu mita aduga adu no mita da aina mama hoi sai mama ai ta seng nang yawning e moi da di aham da haramin ai yawning de he kai no yawning de khalo e ga ma haramin e pasha manga to kani he haina haramin e ba ada ina kappa ai ta seng yawning e haina aseng bai gi thamoi gi ba da moi da haido e ba no mit da adu dagi yawrase haina leikhre adi matung da audition gi matam yawre adi matung da photo shoot ke ka tawre adi video seme aduga kan moi gi round se audition la au hai bagi kan se confirmation se pire pira ab matung da khoi se Guwahati da chalaga audition pi ga dawbani dana the sida su dum dara chaina panjaning base Imphal to Guwahati ke flight se lishing ahum mari and then I could have just gone idum ithanda bag am pack toroga dum chakhi ba yaye ba
adubu akhoi baba se hoi wakhanda budi madi am angang oiri but akhoi baba se dum magi chahi yamasu yamagasu spirit handabado mana I'll drive you. Okay. That support, you know, adugi kaino do. Akhoi kaka ne aine chiche ne baba ne toroga khoi se Imphal dagi gari thaudaraga Guwahati chatleba. Whole night adum gari thoraga chatpa hai adum I can understand moi warangani kaka ga baba adum warangani adu support to adu duna aingonda encouragement yam phangi ba so audition se chatle adu audition numit se la audition akoina chatpa se nipan pung nipan ayuki pung nipan na dai dagi chatle adu ga yaure whole northeast zone to bani na yam kuina change da we had to wait adu wait to marak sida su muk slouchy oi ba adu su yada ba adu na dum noktana dum khara ka adum leiba at our own best behavior haibado adu maina leina ba utna ba honai ba adu duga akhoi gi matam yorok padam nungdang tare da nungdang pung manga da taram do male ayuki pung pan da chakhi basina Imphal dagi sakhraga nongan baga ne tawri audition se adu duna adum akhoi gi audition loirak pakan se adum nungdang mamme akhoi na dinner chaba se dum pung tare ni pan dum ta khre ba so aduna so han ba meals oi de ba khoi giti marak ta chak ka saba nate numit chupam cha dra bane ba and thankfully khoi che su dum numit tu da leibi ba ai gi sangaga ma su chara hen ba yauri ne ba ai ga aduga yam nung shi jaba da Manipur dagi khoi contestant ma pan chale Raj and I must say every single one of them everyone aigi hairagadi aingon the line ishona Thounaojam bibadegi khanbi rakre adu if anyone were selected I can vouch moi sudum sumaina crown lor kani moi gi mingchat purak pangam gado mi ngaktane because they were really deserving yamna personality leiba adum bangaktane adubu numittu gi fate of the day haitare ko kitang lai ki bana ai select to be thankfully adugi select over matung da akhoi se moina responsibility ma'am pi she stogada bani adagi class adum hokre hek ngasi khalle have numit se dagi nongan baga ayuk tagi class hokre dum online da dum virtual class dum toeba aduga personality class kumba adagi adum class se walk ki class oigera wangang ba class oigera adum batum hokre even styling gi command style togani command makeup togani haiba phawbada adumaina adum phana kuina tawraba matungda moina akhoina purakadauba dress ni khangde natraga pochai ni khangde khumup ni khangde Mumbai da purakadause matamna chatting de su dara chai ko as moidi Steve Madden tang batonge aina khong batonge aibu kamai do doino adugi wakhandu phawda leiki ba moina phi phaja ba atang musel aina hong mane seli se haibagi adumba phawda adugi doubt su phawda leiki adubu adumayam do loina mak puraga adu even doubt to phawda puraga ai Mumbai da chatpare ba adubu aduda thengna rakiba experience today it was something else yam nungai ki haidai okay Mumbai da chala matung sita koina phangba pauji akogi title ani haitare title ani phange an haiba haiba title ani je koina mama ki 2017 gi wari sana bada Strela wari sana matamda koi market gi impact tv gi market gi sina ki wahi haitare wahi ohum ne sina ise glamour haibamga fashion haibamga style haibamga are the haiba wahi ohum ji man wahi ani da ma da koi title je phang haitare glamorous Miss Glamorous look title ma phange adagi Miss Style Icon title ani phange haitare Mumbai dagi ko da koi yam no aibam phaugi kamai thambini koi Mumbai da pangthoki ba grand finale gi mamang da pangthoki ba event mayam haigadra si siga koi Manipur da pangthoki ba grand finale siga srida hena tough ogi ba natraga hena sina phayena khan base adi hena tough ogi ba natraga hena nungai gi hena khan base karam ogi Daraj kitang maning chatharaga ko before adugi sub contest to tawdring da aina Mumbai hek land to baga aigi back sak lok thok baga ai just for sang hundu e baga itan daga ngai baga ai jibu moina kamaina treat to ka doino and I was ready sidagi ko moina discrimination to wini aingonda you know being racist or kani haibagi wakhan phawbada hoy we have to face it I look different daraj aseng mane se akoina hygiene na bada ya akoi notice ki miyo ema akoi gi mainstream media sa matamda discrimination khara dum face to we have tare adugi do ready oiraga aise changbane ba adubu akoi gi yamna laibak phabam na akoi gi team se moina aise hek uban numit tu dai ki dum
moigi machan magni machi magni haina ne adum treat tawbire eba yam nuksi ba haitare aina kainoma even aigi Miss Talented kisu ai khale akoi tara khan bani kunthra du dagi isai stage te isai sakna bagi chance pibi bako hayeng sakani habs ai ukulele sing si tek pani haidi kaino se string string tat mana to string lesson na ba screws yoina tat tek khaba ai se kapane bako adu moina haiba ai nang kai gi why no ai porke torogane adu phawbada nungdang do phawbada ukulele thi ba chat pi ba ai gi team do oyeba so aina khallu ba sidagi kiraga chatpado ada moina pura lokthok pi bado adugi akibado aduna I'm so thankful to my team adugi mathakta akoi gi ngasai gi comparison lakpa kandadi akoi gi crowd se amazing Manipur gi crowd se amazing moina hai moidi loud banate cheer do banate Strela they are roaring khangra moina ngasi bawda do marina bada aduna compare to ba hai tara ka I think adugi do ma kitang phabra na khale akhoi gi site akhoi di harau ba se dum taseng na harau thoe nungai traga na nungai te hai bada utli dana adu akhoi na sub contest ki stage thok pa kan da di khuba so dum kitang lem tak na khurak ba hai tare aduna adugi vibe to akhoi gi nungai bada di Manipur da na kitang hen khre lu ba khot pa daga amana hele amana tai haibagi budi kashu thoina leijade adu khoi ngasai contestant kuntra se de yamna khoina ubu matam da su yamna nuksin na leibadu yam nuksin adu bu sida competitive spirit leito verga mai tawi Daraj of course competition yam york pa nina aigi oina kitang help to gibase aingonda competition yam york pagi aina khangbado you never know someone before it ends before sigi crown sa mi mana phangi driba phawba mi magi asengba saktam sa thama dham dino aduduna aigi oina di loina makka tinai to na tinai aigi group haibam aigi mi manga maga tinai moi khara tinai di haibal kasum leiki deba mi plus Manipur da su pangthopni na host am oi bani na amaga he close selaga amaga khatna ba adum ba kasum ta aigi site de kasum leijaki de mi loina magna su dum luna tawbi ba ingonda aduga loina mang su nung sibi moi gi award players aina dum men khache moina aigi award players aina hangoba ta moina dum mateng pang bi eba so competitive spirit have said everyone has akoigi haji dum nungsinga na konaru rasu hala kandadi I have to win haibagi moi su met dite torongani khalangani akoina tumam daida khanba dum baina ko adumaina dum khalamgani leirangani haina khalle adubu akoigi kuntra maktudagi adum ngasi haidi hojik even today text tawre aingonda stray kain tawroga ko ai chak chare adu tawre da tawre Manipur line khara tamdiba adagi de Manipur miss tawe adagi aduma mayam do hojik phaw da dum moi se like they carried Manipur se moine part of Manipur carry tawroga chat ki ba Manipur dagi so loina magadum very competitive but very sweet at the same time contestant kuntra ma ki oina Manipur si amna special oiba place ama makoi gi thamoida kokta lerega dum hangarabne hab tare adubo makoina idea koi Mumbai de chalure aduga koi huji phawda Femina Miss India se amna Mumbai de sum tawba north east taga koi antraga Mumbai ma pandaga smaina tawpa se koi Manipur sin probably ha maniga smam hainari dino adana smaina Manipur da finale tawrani hanade budi khangaga lere mamang cheda koi government ga sign tawna gi leramni na adubo Manipur da lakadru Mumbai de gi Manipur da laktore nang sai team je entire team adugi matam du da kari feel tawge koi Manipur akoi khangje koi Manipur se yamna economically ina khun balam nati Mumbai ga comparison to the kem to compare to ne leiti have tare adar Manipur da laga live missing sina makhoi da akoina uchaning ba walhau gadra so hidra na pakhatcha bado Strela da kyam legi koi to gi Daraj laira jabalam ne sidi akoina ga shu lot pham su thok ta bra haina khalle adubu laira raba akoina udkiba hospitality dudi ngasi phawada moina sonari ba so I think that's pretty rich adu dagi hena valuable oibadi ka shu leira moidra haina khalle adubu thoglam dai ngaktang duda aingonda like ba kitang pressure ma cham hai taragadi akhoi gi family ne su kitang special ohenning ba ai su yaw bani na adu aina chatlam dai gi keno sida ai haidi hayeng
kaino chattoini Miss India gi grooming chatladoini haibagi mamang gi sida ai mama da phasna wari saiba ko che hoi moida ai ka jing la mamdi khudol tamninge haina kaigino it signifies moidu sigi crown se uptra so they're already queens akoigi adu yamna chawba kaino do yamna culturally yamna entangled oiba kajeng lei se aina moida yamna khudol tawjaning bada adigi mama ka yam tang jano ka yam pi jano adu maina yamna jackson na hai tare ko adu maina aina moida hai adu si se kamain tawsi ai kajeng lei mam ting pininge adu akoi se bazar daga hange ba ko moina mamal ga hai aina tangman ga kamaina kuntra lei do ne minong bo ga do yani wari se sana ye ba adu gi mayam do loina mak se akoi na thola am dai ngak tang du phau ba adu gi wari se dam sane aduga mama hoida hai aina mama moina su they're ready for Manipur adubu aigi question se mama noida are you ready for us haibado akoina lakadoi ado noi ready or bra haina ado yam thankfully akoigi baba hoi su dum yamna supportive oi banina of course akoi silamage haina and akoigi entry do akoina landing to bagi entry do it was grand and I'm so thankful Imphal airport ta hek tholok baga bigi reception have dar miyamna reception have tare ado mayamna su yamna akoigi contestant khakna tan akoi team la iba Miss India gi team se moina su yamna comment this is very commendable adugi word power season naraga moina yamna honor to jayiba ka adu maina tawki aduna pressure haiba se adu ki matek to khaktang phajaning bado adu bo akoi layer jab state tagi asu yamna phajana tawrak pase moi su yamna ngak tingak khredara jasing hairaga okay akoi miyam have tare akoi Manipur gi miyam gi hospitality minung si bukchel chaw mayam sida akoi gi watsari ba mayam have tare mayam se loina makupsin kreba yes kupsan gre have tare akoi gi phajaba akoi gi thogolon ବ୍ୟବହାର akoi gi hospitality sen okay aduna ngasagi crowning de la April 15 akoi gi historical puwari da ihoraga da have tare akoi Manipur naga sumaina akoi Femina Miss India contest ta yaurkani haiba hadi yaurkana budi loin feel ta yawning ya tang sai jo haibi khiu mayam do yaw giba adu yaw bakhak natana Manipur du pangthok pa loi historic oi moment nga tane du da mo Strela na su hadi koi Manipur na su koi gi si title am lo ho have dare suma mayam ji le re aduna si crown sigi have dare crown si koktak ta only leitiang khak na to hata this is not only leitiang aduna leitiang hatana te leitiang siga loina na aingonda responsibility thodang mayam supi and can be bra pi target kai thodang no kari response haidi you cannot be mere Strela Thounaojam na tawya ro da bangang thobya do mayam leram do mal have that so responsibility se kamai ni yangi Daraj hoji ki oina the responsibility haraga not huge Strela na adu to boya de adu to boya de adu gi kaino budi ang kana lay tree because akoi se agency na lotion bagi tangkhai oiri ba hoji pura lotion ba oiri ba so it's a long process adu bu soidana di lakti la ani but hoji phau ba hai ba se like just be your best behavior adu bu moin hai ba aina yamna pamjaba yamna harauja ba hai taragati Strela you're a very genuine person I daraj na bazar da I think there so I sumai dum dawgani adum no ga dum sumai na dum dawgani ba adu da si da wanga nga sat honga ga sai da lipam badana kana hoji kituna hai adu da ingon da sung nei leija de ba so moina hai se Strela be that we don't want another akoi gi hanam phangi ba we don't want another Susmita Sen we don't want another Priyanka Chopra we want a new one we want Strela Thounaojam adu maina haibi so adum aina oiriba authentic self se be true to yourself haiba hainai dana adu maina adum oyo be yourself but be careful haidi kitang careful oina hoy just of course I can be myself but I can be also at my best behavior haibagi mawongda adu maina dum careful oi biyo haiba khaktani adubu hoji ki oina the responsibility haina di nang na shi tawga dawbani Strela haibagi pin oina di laitri changes khara di ure daraj thaina di aina freelance story kandadi adum aina show malak pada aina pamagana okay I see show se chat lage aduga book tawrasi or show malak pada aina pamdragan I'm so sorry I see ge si book tawjarige ishagi it depended on me adubu hojikti agency gi makada leirabanina ai manager moi gi consent yaudana thabak amat
tawba yadre adu change to madi lay okay change khara macha macha hai batare khara dilai tabasu yaro hai batare okay aduna ngasai akoi gi north east ki state nipan zina aduga including Strela na mapanda maruina Mumbai re sapu matamda khitang khoi de discriminate tor kra khaluba adu madu mudugi tayo na bata yam fajana moina welcome to biba ningthina wari watai to bi punbi ba ta tinbi ba tare adu bu hujik कोई नॉर्थ ईस्ट तक ओरिएंटल फीचर है बता रहे कोई मंगोलोइड नत्रग ओरिएंटल फीचर यौबा नुपी मचा मना कोई मिस इंडिया की टाइटल है तारे वन ऑफ द टाइटल सिदा फंगमंगम बसे सर मतंग सिदा स्ट्रेला न स्ट्रांगली वॉइस नम माले है तारे कोई सक्से गसी बॉक्ता कोई इंडिया रिप्रेजेंट तो बद यावते तो हुजिकती याव हो रहे है बता रहे अदा एरिया तो ददी कोई ओरिएंटल लोग नत्रग कोई नॉर्थ ईस्ट के लोग से हंदक की स्ट्रेला की क्राउनिंग ऑफ सेकंड रनर अप से सिना मरम होएगा करी अहोंग बलाकनी नत्रग लाई मयाम अहोंग मीन्स इन टर्म्स ऑफ मयाम की वाखलोंदा कमाई थंबीबे दाराज आईगी ओइना मिस इंडिया से aina sum hai it was a dream that I thought I could never dream of manglan ne dubu mangba yaroi da ba manga su phangoi da ba manglan ne haina khalaga dum lai aina haijabati ai Manipur represent tawzage haina haijabani because haidi ngammoi haina khanbagi crown ma pira oida moina haina khanbagi kaigino hairagadi ngasi bawdai ujarakti ahum lepa kanda crown ahum sumaina winner ahum gi picture da akhoi gi sak oibesa ngasi ba ujarakti urakti banina aingonda su kasu oira ohela oi haibagi wakhan se dum doubt se dum leijare buko adubu hojik harauna haigadra adubu unfortunately haigadra kamain haigadam no di khangdre but India in represent toba makti aina phangjadra gasu it's still a first step ai ubadagi Strela ubadagi Strela do phajai natraga Strela do yam hai begi wa sungna natabida ai gumba sak amana I can have the crown adu di sung so da na Manipur gi lairiba potential yamna lairiba akoi gi talent yamna lairiba youth sing beauty pageant Miss India da yamna haidi aspirant sing sida moina ai ubakanda not for the fact that Strela na ngambagi haina nataba okay Strela su ngamme Strela na ngam aina kai ki ngammoi haibagi wakhanda I think adugi mentality do kitang change la ka do haina kal and who knows mathangdadi we can be Miss Indias akoi Manipur dagi Miss India world and Miss India world chatlaga Miss world ju lorok pa yabagi chance like so this is the first step aigi na di aigi legacy se sida end tawraga su I am very very sure akoi Manipur dagi soi dana nongmadi Miss India Miss world lakani haibai thajabada adu okay Manipur dagi adu akoi north east India dagi akoi sigi look haibata oriental look se masi yauba nupi micha sing mayam sigi khoi thongam hangdom haibata si thongji hangdom ni Strela na ngamgibni na khoi north sigi nupi micha mayam se Manipur oisanu Mizoram oisanu Nagaland oisanu Arunachal Pradesh ki nupi micha oisanu Assam oisanu mayam se soidana khoi su ngamgani haibagi khoi confidence amadi khoi north east ki entire north east ki community mayam se da madugi confidence am build torum ba haibata adu madi mami chauna tari on that note brem taloje break tam tonjer ke impact nis me talu Hotel Ambrosia, situated near Delhi Airport at Mahipalpur, provides room at affordable prices, 24-hour Wi-Fi service, pick and drop service, restaurant service for Northeast and North Indian foods. One of a renowned Manipuri cuisine restaurant is giving breakfast and a meal as complimentary. Please visit Hotel Ambrosia, Mahipalpur, Delhi. Contact number 9643504772. Presto personalized wonders Imphal da nauna hangdok jare hairiba sida personalized gifts corporate gifts awards and mementos home decor office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilakras Enterprises Presto Thangal Bazar near Kasturi Thong Imphal. Contact number 0385-244-9025 natraga 98621-00456.
Welcome back to the MANUNG Hunania 360-degree analysis of news and events with me, Raj Nongthombam. Ngasigi MANUNG Hunagi edition is special edition with Strela Thounaojam, Femina Miss India 2023 second runner-up. Strela, breaki matung sidi crown ki matang demo wari mayam sanag rahe tare. To crown je lon responsibility kari responsibility or kata ke khangri, but crown je carry to wahab tare. So nusum upam matam dasu. Masih tag itu napa masih thamlo kan besu adum masih teknik amu sedum orang dong malah tapi emang itu na upang ngam gitu hai naru itu poporan diu ini kawai thami responsibility lo na si carry to bugi awa apa sih kui no ka upsala dia dong orang dong malah That's my thought say akoi gi 360-degree analysis of news and events loira matung da dara sa pirage try to yang asi ini mga nang try to yang si kawai to but honestly kitang lumme aduga soina kitang che pada tag prata gi daw bagi mawong din na tabi da kitang linge ba aduna som leng ya de habagi kitang moy crown jino ina signal pirak podo adu kitap ta toy ba adu kitang kuina yam kuina haita yam kuina upsala gadi ko kitang check pa sana right aduga huzik sina ko kitang phagi oire phagi question jo mathau ta hai bata this is also a reality phagi orga so this is a reality part of it has apik poram bhai silly poram bhai but this is still a reality still a reality adar masai break ki mamang da Strela na hagi je koi ki yes Manipur dagi northeast India dagi koi Femina Miss India world phawba phangbang ba not only madu khakta na koi Miss World phawba tarpang ambagi oi thokpa chauna lei habi hum thambi khre adu bulai bu hum di masigi da makta akoi kari to mathuk ta bage Strela na honor is not handak mamang chahi dagi natra handak chahi hona khibna ti hata matam sang aba journey amakhati lei mali aduna kari to gadage what to do sidi kari to bu ya di mayam lo haba how to do kamai to gadage habagi magi keno sing se key point ha tare si khitang wat pa ha tare khoi talented oi bana ha mayam sida aduna hujik Strela na susang laba journey ama isana bu hit and trial method tagi tamjarak pani khangde oja guru larik laisu dagi paraga khangaga tawjarak pani khangde mayam am experience mayam lei dana madu mayam to break down taroga yes now akoi what to do akoi kari to bu ya di khangya do how to do is kitang break down to birum hata journey amaka Daraj, it's a long journey. Right. Yamna sang kre egi oina di. Adubu kitang lokhachara aga ka. Ahan bada I think it's very important to have someone to mentor. Haidi kitang guide to bina ba kamai na chatli hai bise koi normally chat pa khakta ne. Adubu khud se kai da thamgani khong ji kamai na thangani hai bagi khong thang se. Sidi oza guru nai bisina kitang hena kana gatra hai na khale. So haidi yamna root level dagi horapoi taragati adugi to ma changbra haina khale so aigi isama kisu adum ai oza nai chare oza aigi aibu yamna phajana takpira ko oza leo sir heli hoy moi adum phajana takpire aduga second thing akoi gi kaino se akoi se yamna adum personality yam leiba very hospitable not is say lakpa contestants sing however marak ta communication de kitang ka gap le rakpa dum yawe very honestly adu do akoi gi mi gi loni ima loni haibagi kan se lon mak thamgraga I think sumaina national level guma chalak pata kitang dakar lebra haina khanje aduna it's always good I mi ron lo le hairaga ai mi gi lamda da pokpa mi gi oigi da bunate ai imalon su phazana tamje imalon bi am nuksi jai hai tare adu tawgada bu bilingual level say it's always good haidi migi loan su khangba isagi loan su khangba sida ka taiba ado mi ai na man maitai macha moiraga asam proud oina maitai macha oina phamaga ai di maitai loan khangde haibadu I don't know I don't understand Manipuri haibadu di kitang phajade adu makpudi I will never adu do advocate chungtok do roi adu bu being bilingual is very good adum life tadum yam helpful oida oiba aduna imalon miron khaida bida English kumba se kitang adum phajan hona biba not very kama hai sigi aduna hekta ai ngamhal ani haibagi wadina tabida communication gap le rakpadagi misunderstanding le rakani ba misunderstanding le rakpadagi contestant manager singduna singang sa yam root oi haraga mark eba si se toeba cuz moina marking pi doise from day 1 till 45 numit sa si baw bane aduna moida kamaina address to gani
kamaina moigi maming ko buda kai prefixes nagani very simple things adugi communication da ai ising se pame have the ising dom to pibiro have ising do piro will you please pass me the water have give me the water adugi difference akoi di cham haizari ne adugi aduna communication da gap lerak percent not because akoi english ai have nataba adum prosecute tawba kanda moina root oiba maliko haina khan ki gadawba mawong da yawe aduna we really need to work on that next personality say it's not yamna me kharana very gentle very graceful aigumbana dum noktana yedana pamjaba me ne so it's okay don't never ever please don't change for anyone isagi personality leijaba se sidi isagi ne ai khoi gi saktam ne si messenger gi damakta ai atopa mi olage thok hena haibadudi that's wrong adu moina su pamde just be yourself haibadu be authentic haibadu ma sai haibadu atopa mi ma sar thok bana atopa mi ma sar thok bana taba akhoi gi walk chat padani khangde wanga man smaina phambadani khang mi atopa ma ubudo mama phami je sigi nu pidui mu khupam ni ni haibadu nataba mana tok thorak ngang thorak pada dum oh Strela haibado or me ma hire sineko adu oibado adu pame moina so never change anything for anyone else but if you do want to change haidi isana change toninga gadi haidi kitang drawback leiba maphamda so I ngon the example laura kanda ai ahan bada kamaina mingon the address tawba kanda dache dei hen bahite haina ko adu maina lerame aina yamna luina khanduna khanjaba dara choi budi dum oire but atopa nauna thengnarak pamida da kaurubadi kitang kaina toidana aduna okay hojekti ai Mr. Joy Mr. Ada almaina aduga mi nupi ore kana miss haina adumai so small things tadum isana kitang drawback lai haijaba se dum change tawba yaiba but personality oina change tawba dudi I would never suggest aduga ai Strela dagi suggest man low hai tar adu dum oikani be yourself be true to yourself and be very genuine aduga akoina fake toshan se daraj it's a line a catch so moina haidi I say sung nok kan daba mi or se I can fake for 2 days I can fake 2 days numin humni wa fake torong kani ba adi matung dai dim back to my original self kota lo so like it's a long journey and 45 days journey ni na fake ahan benu min ni humde fake toru ba se change lakpa kan isagi saktam lakpa kan da moina rude way and khan ba horakan adana just be yourself habido sigi sima work to ge hatar si sima dum work to bayai of course there are so many things that we can work on nga sa hay the communication skills adagi personality development classes lo bayai adagi walk kum chat is very important aduga amakak aina notice tarak pa se isagi talent high tare ko of course everyone special talent isagi oiba aigi oina di iba pamjabani sakpa pamjabani haina laikredana adumaina distinct oina amaka laibese kanare moina kainoma phone jidum channel made phone jam thangjalak kadoni maida kainom toro ade engon so ise solo Strela adumain tar adu khudak tangambada adu moi se dum pointer se dum laweba macha se aduga camera se dum thangjalaga ngasi numit sigi matang kainom hayo akoi ki story da or akoi page se thagat na bane haraga khudak ta dum adugi presence of mind se laiba machange aduna and it all comes with experience it's not like I pu hogalaga I presence memory le so experience se change aduna if aigi idum akoigi miyam dum haijage akoigi youth sing hai tare ko dreaming to be Miss India, Miss World adum start baby steps dawra gadum start obiyo Manipur da so yamna prominent oiba beauty pageant mayam ama lairi ngarang na handa su men fit queen tab gida ngairi so I started with men fit queen the minor I su the minor start or pani ba and everything comes with experience I gi men fit queen gi 2016 gi video do yenga isai tan as kar the minor khale so I started out like that adu minor I should start or pani aduna take baby steps aduka adum experience to mayam ama gain tor kanda surely you'll be Miss India. Okay. Adu amana koi Strela naga koi probably koi pageancy yo not only Femina Miss India khakina tana koi leriba malim gi koi local level de or national level international level de leriba pageancy ngasi ko beauty contest mein am singa sigi main part amo iba malik question answer gi round je ko adana aduda yamna
confidently pongdok pangamba to creatively su pongdok pangamba sing do ada ito point yam phangba su male khoi sim yeng bada ada Strela da su madugi yamna confident oina ngang thokpa aduga creative na su ngang thokpa khoi dum thengna jai not only Strela kan natna khoina sumba title winners ma amse maina yam thengna have tare aduna sigi ngang thokpa yam haidi confidently and creative kitang uniqueness ano bama new element khara hap mathok tai ko si mayam ji ngasai gi pageant ki organizing team jin have tare makhoina takpi tambidura natraga hardagi khoina preparation makan question makan mayam prepare tor thamdir ko ai ne dai so swai sidane da Raj kitang khenar ka do shin okay answers adagi questions they're already there loin leireba akoi Miss World da hangiba question repeat tor puyai loin ma repeat tor puyai aduga answers su laikreba adu if we prepare that adu prepare tor agadi we just with second new element ano element I say second manusi chiller adu oirani ba aduna sigi lan base akoina aina su ai sabau that mine haurak panina aduna answer gum khumba sida question sing se dum go through tawba yai adubu daraj ain haijaga tawbadi ko kitang personal touch ama pi taragadi adum unique oigani I am unique I is Strela oibeki daraj unique because daraj oibeki ai gi story ga daraj ki story ga sung an manaroiba so personal touch am hapagadi it will always be unique adum creative adum oirani ba adun even aina answer to bodu ai adum personally adum pushileba aina thengnarakpa ai gi experience aduga aina phau khiba aina tamakpa nang kai tamai haraga aina barang pareba ko ithoga ka moina oh sinupi si haigi si phajai oh sinupi si haigi si phajai not toraga adu itaraga it will not come from your heart aigi thamoi dagi taseng bo wahai du oiroiba aduduna ngang thorakpa da tarakpa du kitang adum phaba manba mawong se hajikan appreciate tawdre hai tare Simpapura lak man base matam amada going back matam khara da di hoi appreciate tawnaram preachy oibase adubu hojikan di introduction tawbada phawbada just mingalai phamga aduga nang asengba nang na pamba nang na tawba nang gi thamoi da phawba hayo oina haiba ai asi sumai na tawba mi ni maje kai appreciate tawna dreba beauty pageant evolve torpa gi matungina so hoji ki scenario sidadi in 2023 beauty pageant ki kaino se preachy oiba answer oiro natraga wahai oiro wata oiro sikashu yam kan appreciate tawna dre adu sharupudi very naturally adum even Miss Universe Miss World hojik tawriba hoji ki scenario se dum yengbada dum difference du dum urabane ba aduna adum akoina phawba akoina tasengna thamoi dagi thokpa wahai hai tare ko si se pi taragadi judge sing na su hena impressed oy kai ginu they are judges moina ne judge stories aduna answer ma copy torokpa da they will know that they are so smart ha kasi kai no sidi mana high kai no that's not from you Strela nangon dai na te adu di mark to di amadu do pi krage nangon da pi krage adu mine laiba aduna this is something that I learned handaki journey sida ina tamak paragadi aduna akoina work to ga sida dum to buya be yourself hagi bidong sa be original original oiba wakhalon thought mayam do adum pongdok piu hai bani question answer do relate oirak pa do be yourself se okay aduna hojik yamna khogi responsibility mayam di fix tawdri budi haire adu now sigi makha tarak basidi kari tawduri habi wahum juli akon sun taza bada Strela hojik Manipur da laisi tel matam khara gini hai amuk Mumbai da amuk hangidong maliko aduna what next have question am laktar kai na to bidus kita daraj aina laidoi se hafta amuk chang ne Manipur lem doi se aduga tang tariat natraga nipan da mu han khrani hangraba matungda akoigi shoots mayam ama lay lined up the am lay ba aduga brand kharagi shooting tawgani aduga kaino sponsor visit akoi sponsor torkiba khaidugi moigi store ni khangde moigi kaino ni khangde visit tawraga akoigi oiba moigi oiba promotion hai tare ko adum bagi khara tawrakani adui matungda aigi show gumba mapan da khara laye adu
adoi taraga su ai se hauji aseng ba hagade ai homesick oi aseng bagi ai yum da yam lening e aduga hoi family ga matam spend taraga moina harauriba aina harauriba adugi awanungai gi wari se sabai matam se taseng na phangjadre hauji se daraj aduduna aina moida request tawe ai gi show sing do lakpada ai travel tawge ai waza ge ka shum kaide adu ayum da hanhan biyo moina di mumbai da dum leiro haibane ba adubu aina ai manipur da leijage adu mumbai da leita ragadi haidi tongan ba exposure tongan opportunity mayam amsu laktom mal have tare adra khujing sai gi crown phangra matung da ko yum da mule lesengi targadi adum laba national gi international gi exposure mayam do lahu da targadi madugi new experience hai tare adu phangda targadi madugi experience koi anoba generation da transfer to bulu mi umle rodin hai tare so mapan da leiba khara su mathok ta prasin chume aduna aina moida hai se like aigi thabak sung lei taba numit ranga ni hai se ayum da lei jage aigi thabak se mung lera kanda back travel back torga thama moina phara thamasu thama khaim phara thamasu adu maina dum tawbudi tawnei mamangi winner sing su adu maina ina adugi option doina thamjage haina aina request tawbani ba adu winner buti du moina moigi guest house ta lehele settle tawninga gadi adu aina kagumba hajik settle tawninge hai tar mumbai da leininge hai taraga su isagi yum thijada ba yaroi adagi adugi whole family isai thandagi yum ama set up tawba hai base it's a huge thing aduna adugi pots ai isanda confidence leijadri hai tare aduduna kitang matam khra lera kanda adugi confidence lera kanda maybe ai decision je hongak pasu yai but how's it going at this point of time ai yum da lining bagi wakhan jine hen gre hai tare right yum da hadi matam sang na su handaki entire kano sida campaign je have tare matam sang na mumbai da sum lera amni na manipur da hak lamba manipur lak tar ga su yum da leijaba phangjata ba hai tare mayam da puno leimine duni hotel da aduna yum da leiba phangbagi hadi isinang mayam ga imanaba yang leimina budugi khudong chab phang da budugi miss tawbudu okay amana professional line have tare hojik changjali ba modeling gi fashion gi lam sida tongan ba photo shoot poi bi international koi gi promotion oi bi national gi oi bi am sina professional gi amo oikra profession gi oi ba siga loina na sai koi 2017 zu koi miss manipur tak matam da Strela na adu anga wonge desu probably ko yamna hit torki ba have targeting asagi koi gi depression gi wapam na sing mayam tham anga wonge de depression gi legi ba maru ne school da ozana punishment pirak padagi adu gi stage ta laki ko ki mayam lebni na life ta haidi isagi personal level do obi ai madu professional level do onthorok puju ai kainom tawgi hai target adla area da tobi to ribra tar new area Strela na in life ta kainom di tawge yam chauna tawba ngamam ba ai ngamang ta ba ai but I want to do something for myself isagi wena to butar su maduna mayam da benefit piram ge gan khan area se kai oi dara sigi question se adum aingon da su dum toina phangje adu da aina dum haijaba se crown se aigi kok ta phamma go hojik leire bu adu sigi crown se na will it sigi crown se ma phamma ga leiraga aina kana rule to bungam katage I cannot rule over anything or anyone aduga manipur se sigi crown se phanga na manipur change torage haibagi fake promise haigadra achoba promise haigadra adugi promise to ai logjaning de aduna aina ngashi phawda torok pa se yamna avid messenger of mental health adum oijare e aduga kainoma advocacy gi matang dala asu dum mental health se dum aigi oina di because it's closely related to me aingonda ta sengna phawjaba aingonda aina moina phawkiba or moina hojik phawriba chaina da aina matamam da phawrakhi moina ki riba pot aina matamam da kirakhi haibagi understanding se leibani na aduna adum I've always been an avid messenger of mental health adugi pot adum continue tawge haina khale however sisina kaino ama you know NGO ma achoba ma hangdo aga ai mi ma pusilaga hospital ma hangdo aga adugi kaino dudi adugi plan dudi kashu thamja de hojik phaugen because I know I cannot hojik aingon the asset leizade adugi damak to resource su leite aigi ngamjaba aigi level ta ngamjaba hairagadi aina hojik oiriba mong se khaktane ba aduduna adum adugi of course if ishwana yabiragadi aingona chance bibir of course why not kaigino di aina understand tawriba mawong si da if I'm someone aina
understand tawriba mong sida adugi lambi duda changsillaga help togi haitari I know I can reach a lot of people aduduna nongmadi sungsoi soidana hoi sorry Thounaojam ko ngambasu oijake adubu hauji ki sitting right here question se lakpa kanda aingonda I really don't have that big of a plan do I see school jim hangdoke sigi adu mahangdoke habagi fake promises haita adu makti tawjero geda yamna luba wapa area nina adubu ngasi phawbada aina tawjarak pase like haji hai base sumaina dum being you know akoina ngasi kaino tawrakpada aingonda phawrakpada ikai banangakpa natraga awa banangakpa adu mayamda I can understand I nang na power understand tawi I was there haibagi sigi and nang na wari sana ningba oi taraga so you can talk to me you can reach out to me haibagi khud amating thokpa sa sisina ai hoji ki di simak su tawjari so dum continue tawki ke haina khali okay future da anytime work pu ya adu hoji ki di I see tawrage haidana crown amma phangabni haidana fake promise to me am the pizzer have ni amna can oiba reasonable oiba wafam ni achum wafam ne habtare okay adana hojik ngasai can education gi matang so habe thambi hojik si mahi masing tammi haibagi wafam ko aduna hojik si focus se adon do work tura oire yes madulai salage sim julai salamage habagi ko aduna hojik ayam batawningi se kari area dana ayam batawningi hoi laiba aigi keno sina maram oiraga beauty pageant sina maram oiraga laiba atoba thabuk mayam dan tongan mo ijagra su aigi personal level ta jik tawge khalise daraj aigi oina dik education se yam important oi jai kaino sige mesin dagi damakta aigi college se drop out to basu ai sungongam jeroi tawsu tawroi aduga taw haira so ai ngamoi adum haigani because everyone has the right to say no isana pamjaba potati aduga aigi hojik ki oiriba fibam sida aina dream tawjari se that I really want to get into Manipur University because aina hojik kaino tawriba degree se adum distance ta oi kreba aina kaino da chatlu taraga su entrance pizarura ka su covid na maram oiraga adum distance ta oi kreba adum on thokraba pura course ma aduna kaino ama mi mana hogalakpagi matamda college ki life ki wari akhoi mamanaga college ki my hojik my best friend je college ki friend ne magi adugi experience to ai tasengna phangjadri aduduna I really ai gi hojik ki dream se of course ai gi dream amani sisu hojik si phangabani na atopada change tawbagi wadi na chadabida ai gi path sida lambi sida mayamama dream mayamama lei haitare aduna sisu part amani and getting into Manipur University and getting my master's degree sisu part amani ba aduna adugi damakta ai hajik sudum honajari aduga academics chaning bagi wa khalon lei bi ro mai tawi hadi PhD ga tawba howjik let's see have that let's see yeah let's see sanga kanda surprises apa ma mayam tholok daragadi aduga aigi tawriba wa khalon timing tu da haitari yam channel targadi adum sangsang gi bsu yai ta manida okay loin mak mathok ta haitare koi miyoi ba magi punsida mai magi priority preference loi tongana leina bani na matam dugi matang dugi matumina to wa haitare aduna hojik akogi ngasai wangang bagi matam su dum haikra wangang basi yam maru oi haidana adana wangang bagi Strela gi oina di ngasai gi wangang bagi keno se art haikadra science haikadra ko skill je masi kamaina develop to biki aina si wafum sela ise keno da akuma Strela gi Wikipedia page jangbiyo Strela Thounaojam na search tawmatan ko Strela se Indian television anchor na haram gani ahan ba adjective se so Indian television anchor hai sema Impact TV gi ni anchor ne aduna 2017 ki koi Miss Manipur takma tam jo koi ni proud had Impact TV na yam harau jo Impact TV na Miss Manipur da re na handak so the same wakalon den hadare ko Impact TV na Femina Miss India gi second na phange hai bagi maina harau jari ne hadare koi deso aduna correct yes adu anchoring sina yamna determinant wagi daraj sigi potse I was hoping that you would ask this kay gina ha gadi mayam the secret am haido ke aina mami mapau matam ma tawri kan da lep khiba mafam do simagni daraj ki khong na lei ba mafam simagni yes hai batare sigi room simakta and I'm nostalgic oi ba mafam sida lakpada yes so
ngasi hojik maki example se lauraga akoi ki ngasai haje khibado phone se dum lak pura kadon akoi social media team lei ba moina anytime anyone adum mi ma pharaga si matang da wa hairo adu akoi gi page thagat na bani ka adu na tragana si gi matang da kaino ma hairo video laudoi ni adum masing se dum moi gi promotion gi mawong da dum tawe ba ka yes aina anchoring torok pagi yamna kana gi base moina dum moi masan hai ba kana lege Strela le haidi ma puro hai kai gino haidi one take tum moi gi video se ma sumaina laure haraga aina khoi ngasing hoji lejari ba mafam se sidani akoi sisi tawdoni really looking forward to it kan haraga thank you adu khaktani haiba budi adu da akoi gi sister sing se kitang camera da nauri ba hai ga dra ai gi ichi inau sing se adu duna take se amari gumba hum gumba dum launai ba normally adu ai gi oina di yam hairu bai wadi na tabida ama kitang experience kitang kak lejarak pagi amukta gumba dum kitang thirasu men khat ki ba hai ga dra aduna dum take se dum amam khaktang ngasi baw da second take loba amuk phaw yaw rakhidri ba moina loba da adu duna su adum impress tau base makhan mayam dagini walk chat padai impress tau bayai ama dagi impress tau bayai ado I must say adugi aina impact bi de leirak pagi experience tuna kayam yamna aingonda mating pangaki ge habda mokhoi impress tau ba kandana first day dagi hauna impress tau bada ai aingonda yamna kana rakhiba so I'm always thankful aina Manipur da ham tholak bada aina mapan da leiro tholak bada impact ki family se hana thirak pani ai aseng magi hire di kogi mic logo urakuma matam da impact kare because I gi in the second family ni da impact se okay so yeah it really is helpful aduga wangang badang natana personality wise adum mi maga thingnarak pada mi makhan thingnarak pakanda mangonda na oja sitana karamba wakhan mawong da ngangani inaw ma unare sidi mangonda karamba mawong ngangani haibagi pot se impact bi na engona takpi rakhibane ba this was a gift sidi gift ne impact bi dagi ai gi famda aseng bagi ngasi phawda da maina panjari se because this ai gi thamoi dagi aseng ba wan genuinely adudana I'm so thankful adudagi lakpani Strela Thounaojam si akoi gi oratory skill masagi su dum lejabne habi tare masagi lejabsina maram oiraga hariba akoi impact ki tongan television program sing mana dum yamna line adum to biki akoi impact na mangonda yam kana training piru ba kolu kemna te masagi dum yaujabani khara di dum masana su kana hona ba tare adum makal gi miyo ya makhang ni aduga loina ngasagi special skill mayam maruina special talent habi tare special talent mathok tabasida Strela si ibusam pamjabani loina na koi mamangi kaino dadi wari sahab dari yahodre adu ba koin kon urak pa heptare moi mapan gi kaino sing interview sing da natraga koi gi Femina gi video sing da ko Strela si ise yam pajana sam he ko adu special talent am ju gi adu matam su loisalak pasila Strela na mati am thang Manipuri orju ai English orju ai line amani Raj mamang di sakanda bani na this XR lagna bani of course Raj ido mo ato ai di tasing hai gdi pudi tam jarakte hai kon gayam na sum pamjaba hai bata adigi sum pamjaba adigi sakpane ai gi oina da sing hai iba pamjaba gi damak ta sakhi bane ba aina guitar tami ba ukulele khongi ba se asing hai iba pamjaba gi damak ta isai ining bagi isai je kamaina khong ba jano kamaina iba jano sakpa jano hai ba khangning bagi damak ta tasing hai adigi damak ta tamjaki bane ba adana ai gi main oina di I bane ado isai su dum isai lakadoi se okay sakti ji isani ibu idura natraga already mayamna khangna bijay idu ai kaino interview ama ani da sakra ya okay yeah kisu kai dekho kaino di atop paisai do moi singer sing na ta sing na moina saklak podu ya phajana saklak panin aina sauraga thiga do bodo khan badane kisu kai Strela na khoi comfortable hojaba hana sakhi worga kisu kai di hana sakhi buduni hena confident hoji se hena khuloi du je ha tare sig se aina koi budi koi tri ibase so domestic violence ki matang da some akoina dum ujai da na film da ni khangde even real life da ni khangde lekai da ni khangde aduda adum hangjaba to nupi du da ina or violence to gi victim du da nupi gar na pai gar mangon da hangjaba question ni ha batare magi khud ki mami ni tariba mai thongda magi kalwa haigi pirang ni mitluda
Chatlage chatngamde thanglage thangamde khangladi ahingse haukini chaina su chumbara khalidubu chumbara lay hauri dak famna muna khamduna taklarina famda lap to kroma ngonde minambani nung shiba kan hauro lem hauri ba pun sido. Fantastic. पामजबगी सकपनी अदुगो पामजबदा साम फजन सकता रगदे अखोय प्रोबेबली मणिपुर की म्यूजिक डायरेक्टर मयाम अमसु अखोय स्ट्रेला से दम ट्राई तौबी या हेब तारे याम फजन इजु बा सक्सेस सक्सेस बा हेब तारे ओके फैंटास्टिक अदु स्ट्रेला दो सेलेक्ट बसिदा मसाई मयाम दे दम हाइबी करे को अदु स्ट्रेला की थमोइदगी थोलक पा मणिपुर की मियाम दा हुजि फाउदा लेखरिबा मियाम न तौबीर पे सपोर्ट मियाम की हेब तारे मिनुंगशी सुमा मयाम से मणिपुर मियाम नको पिबेरी मयाम से येंगुरगा स्ट्रेला ना मणिपुर की मियाम दा हेब तारे ngasi impact tv gi khudong jaba lor हेब तारे मयाम द करी वही थंबिनिंगी करी फोंदोनिंगी अदुका मरुइना नाहा सिंग दसु करी हाबिनिंगी yam kana sangna di luxury ye daraj adubu ngasi phawbada aina chatring even chatring mo mangoina na audition yaurani haiba hek khangakpaga adugi matamdagi phawbada aingonda strela phajana tawru you know nang ngamgani aina isana isai thandada ai thamoi sho ga thamoi kairaga lehogani haina ai isai thanda haijaba matamdu dane mayam ama laeba strela nang ngamgani kai gi ngamoi deno strela nang na sakthi di kai gi thi hairi no adagi strela nang sonde kai gi sole hairi no you're enough nang na enough oide na khanjei do kai gi no haiba mayam ama aingon nga si phawbada lae and I'm so thankful to every single one Manipur da lairiba miyam pumnamak na ngasi phawbada pibira iba nungsiba support pumnamak se aina sudum haijaba do wahaina sise kamaina aina kayamug yamna aina value to jage haiba se wahaina phungdu pude sungam ngamoi adu ngasi su aina nijaba se ai crown nizarame marak amadi adu ngasi di ai sigi discipline do ishor bungo sige discipline se pibiyo aina crown se phangabani na how well do I keep it aduga ngasi phawbada pira iba aingonda pibira iba thajaba se sise manghandaba oijage aina nije iba ngasi di ngasi hogalakpada adu aina hana nije iba aduduna si mayam se I must say everything I give credit piyo hars I Manipur gi mayam pumna makta pijagani aduduna I'm so thankful aduga youth sing da amuk hairagadi please I dream do langthokrage haina thamoina yadraga su ko langthokrage haina khallaga leiramabane kapna never give up on your dream or dreams so then I promise you will get it so then namgani okay isagi dream amadi so idan lebiu thadok piganu haibagi yam chauba appeal haiba tare appeal message am khangni strela Thounaojam gi makai degi strela tungda lakadori ba hadi miyam na thajaba thami badu madu gi keno se kip to bangam jage madu maipun na chacha bangam ge habagi nijari buto soidra mai pak po oibu adugo hena mai pak pa Manipur gi mingchet porak pa lebak gi mingchet porak pa oibu haibagi north se danga sigi manu hungi thamse batang salo sinjarge lerna strela lengu tanga sigi thamse thawa happy khiba mapung fan gi damakta amukana thaga chok ni thank you so much Daraj aibu ko biduna sumaina ori sabai tancha pibi gi damak so thank you so thank you once again masine sigi manu hungi tharam sigi edison se kram to bibuge ko khan bir pe agani ko mail id di impacttvnews@gmail.com natraga ko gi facebook page www.facebook.com/impacttvmanipur da join to biraga comment amadi feedback thabir pe agani loina masigi mamangda ko gi कोई ब्रांड जी कोई द पीबी सी दी कोई हैंडमेड क्राफ्ट ऑफ इंडिजिनस प्रोडक्ट हाइब कोई कैनोनी अदुगा कोई सिना लाइनिंग सॉल्यूशन कोई को कोई स्पॉन्सर तो विरेसी कोई स्ट्रेला के दमकता लाइनिंग सॉल्यूशन द हैंडमेड क्राफ्ट ऑफ इंडिजिनस प्रोडक्ट हाइब सी मार्केट की याम चंब खुदो लमखा हैव गिव एम्पर अमखा पीबी रे हैव तारे लोइना कोई की मेमेंटो अमखा कोई कंगला सायाव बको Kangla sagi memen do am khaka pibirei simtanga khudol tamjage thank you okay thank you so much mayam comment amadi feedback thabiro haibagi no chigilorna amukha namyam dagi kan namya thank you so much